Rajya Sabha ki MP Eningthou Leishemba Sanajaoba ngasi Manipur Governor AJAY KUMAR BHALLA da AYIBA Cherol Thaduna WAFAM kaya ama PHONGDOKHIBAGA LOINANA Wahang kaya AMASU Hangkhre haide paw asina makha taraduna hai Eningthou Leishemba Sanajaoba Governor da thakiba Cherol adada hangkiba Wahang singi manungda pawmi singna Manipur State Transport thaba bus da satpa si illegal oibra Manipur State Transport bus da Manipur thaba da karigi ayatpa piribano numit aduda sathakiba thawong adu maharejimena atamnana sathakibra natraga Administrative Authority ki pautak matung ina sathakibra haibadu thizillaba matung khangba ngamgani madu natrabadi laibak asida asoba issue ama oirakpa yai hauzik oiriba Manipur gi luraba fibam masida security agency singna mathaudang masak khangna miyamga loinana mathau tawba tai loinana India gi bureaucrat ama oiriba experience kaya leiraba governor dagi Manipur da ing tappa hanjilaknabagi tanja ama pigani haibagi sauna thajaba lei hainasu Cherol aduda palle